Asigi video asidi India ki yamna Sathiba force company mangai maming Khngminsi aduna mayamgi favorite force manga asigi manungdagi dream force adusu kamena thambiramo aduna channel asi Nwna thengnaba oiragadi subscribe tawsinbiramo like tawsinbiramo mayamgi support ngaijari. Number 1 da leriba asina para special force makoi asi yamna Sathiba force amani India ki force asi June 1966 ta form tawki magi karam maina form tawar ki hybisi Khngminsi 1965 da Indo-Pakistan War tawkiba asidagi form tawrakhi aduna mayamna karigumba para SF asi form tawrakhibagi maram khangninglabadi comment haibiramu hairiba force asi yamna risk oiba mission da makoi Indian government na thanabagi damak thamme para SF asi selection tawnabagi damak akhanaba exam leite makoi asi oigi hairagadi Mangjona Indian Army da 3 to 4 years experience leiba mathau tai karigumba 3 to 4 years experience leiri haiduna hekto oiba yade makoi yamna sathi training kaya haibadi makoi ability skill physical fitness discipline hairiba makoi gi training asi adukimatik high risky oi karigumba ekoina force asida changba tarabadi ekoi isana thamoi senga risk lo mathau tai. Number 2 da leiriba asina Meran Commando short form da Marcos hairaga khangnei makoi asi isingi but hairaga khangnei aduki matik Sathiba force makhal amani makoi asi Indian Navy gi underwater force ni makoi asi kayam yamna sathi ki haibada underwater de ising manungda training tawba force makhal amani hairiba makoi gi so selection tawnaba idama akhanna exam leite makoi bo selection tawnaba makoi su Indian Army da 3 to 4 years experience leiba mathau tai aduga training kaya exam kaya mental exam makoi ta thokni thajadaba yana dangerous oiba training kaya tawraba matung maduda khangba ngambagi thawna leiraba amadi ngamlabadi selection tawbagi chance wangi amadi makoi counter terrorism underwater operation da Indian government kanana thai. Number 3 da leiriba asina NSG National Security Guard Black Cat hairaga sukhangnei makoi gi wari kaya adumsu taba phambiranglagani haina khanjai makoi asiso yamna powerful oiba India gi force makhal amani makoi asi yamna risk oiba tanjada ta makoi sejenai makoi tawadabu border da war tawrapa matamda di sejenate makoi di India manungda leiba smuggler gang terrorism hijackers asigumba sibu mayokna bagi damak Indian government thamma force amani NSG hairiba force asesu Indian Army 3 to 4 years experience leiba mat amadi logical thinking yamna wangba physical fitness discipline maintain ability training kaya tawraba matung training aduda ngamlabadi selection tawi. Number 4 da leiriba asina Garut Commando Force hairiba force asi IAF Indian Air Force ki force makal amani masi 2004 da establish tawki magi training duration asi aduki matik sang 52 weeks training tawi force asi counter terrorism special mission dangerous oiba mafam dagi rescue tawba hairiba mafam sing asida ta mathau tawi magi selection process asi su yamna lui haibadi karigumba aina masige force asi amaktang attempt tawraba aduga selection panghaudrabadi no chance for next attempt pathangi chance laite one time opportunity oigani amadi magi special oiba akhannaba exam laite IAF Indian Air Force hana join tawba mathau tai adugi matung selection process training kayada mai paklabadi adugi matung selection tawgani aduga makoi ase surgical strike counter terrorism rescue aduga makoina sangkiba mafamdudi mai paktana tholakpadi laite hairi manga soba asidana Cobra long form na Commando Battalion for Resolute makoi asi yana dangerous oiba force unit amani India gi makoi asi 2008 established tawki masigi force asi CRPF ki akhanaba special unit amani Cobra asi yana special oina Indiana aruba mission gumbada thai amadi jungle warfare da so makoi gi Indian government asijanai makoi gi selection process asina CRPF hairiba India gi company force asidagi khangatli makoi asi CRPF asi khanana khangkatlaba matungda special training tawi makoi gi training asisu mathakta panjakriba force mari asidagi changtade haiba yai
Loisilakpada mayamna karamna video semdokna haiba adu comment da thambiramo amadi channel asi 1K yaohnlse haiba asiso mayamda nizari.